Hi, good morning, ma'am. Irangi Supreme Leader Ali Ayatollah Ali Khamenei leikhidraba matungda magi machanupa Mustafa Khamenei so amuk hat lani haibagi kihalakpini hojik Israel na aduga lal se hojik adum phajana Iran gi Tehran so adum phajana soye toire mi kya muk sibno haibdi sabjabi khangdri aduga Israel so phajana telabi so soye toire kyam sibno haibdi khangdri aduga jaga jaga da sumi atai khara Syria da Yemen da dagi jaga jaga da siri khara adu chapchabi di khangnadri adu hojik powder tawriba si America da masana automatically masana protest tawre mayam Trump yaningdaba hojik Ayatollah Ali Khamenei halubagi natragana Iran da lal tarubagi adu Israel da su same samanana Netanyahu yaningdaba dagi moina tawruba si yaningdabagi protest tawre aduga masana tawjarakpani US amachung Israel dadi aduga hojikna mamang da su mayam ubiramani Iran da US Israel na thojalaga Iran da protest tawhallambagi mi kyam sigiba amadi Ayatollah Ali Khamenei gi photo phawba nupi leisabi macha amana churupna chammaga tawbagi matang ama aduna masina US Israel dana masana tawjarakpani aduga hojikna makhoini ni insalaga mu Iran da mu tawhalle protest tawhandana Iran si lan kana somda tawnari maraksida masagi praja singna mu protest tawsanbagi amuk awaba ni amuk mayokna doisi ada awaba mitakta awaba ni kaino moina tawrisi adubu hoi moi adum tawri accept tawraga lan soi Tehran soi moigi mi siri myam tawri adubu moina haikibadudi adum tawri aduna hoji makha tabada leirisi Iran da tungda lepisi Russia China North Korea ahum sini adubu Russia na haibadi lan si makha tana tawgunu Iran da attack tawgunu haibni adum Iran da su dum tawri China na haibna awat pa kuchu khulai adum pini haibni North Korea na haibna Iran na karigum nuclear darkar leiragadi pini haibni lan si kaigumba tei yausana chawthoknaragadi lan si tawhaningdi haga adum sum taw leire aduna makha tarakpada ai si sum akhoi famamda kumakuna in mamangda video am thagatpado akhoi sigi eco park ki parengda sum makha leibado mamangda ina thoibi la ame hebado akhoi sida moirang thoibi longkhot bala ame hebado eco park ta aduna ni akhoi khungi kaibung khungi nupi ma heloin fa masak phaje ado do hojikti phajadre kai ginoi kande atop khundai nupi laura abnina mix tawrabnina loi yadre anemba kha yawrak maya chawba kha yawrak kha jat yawre adu taragadi sawningani khoi khungi mina aduga lawgi matangda so mamangda thagalakpado lawgi sina farmne lawsina akhoi double cropping oiba double cropping si adum hojik lawsi phajare mamangda so aina macha am thagatki yengba dum nungaire si kisi haure adu pengba ina akhoi leiri si mapop kha chawrakhini mapop kha chawraga pengadam mapop kha chawrani mapop kha chawra pengadoini adum pengakanda adum phajarakhini adum matang gi thagalakke aduga hojik leiriba lan gi paw sidi phajadre aduga akhoi manipur da su thokri du thokaningde lan si am khaji tik ta chawthorokdana mi kyamno sigriba yum kyamno amang ata nangkiba relief camp da leire mi kyamno pallu da nuaite tan tasengna adubu khangde tungda thokaningde sumbasi hore ma'am makha taba ye dum video matek semjarake ngasigi sum masi am semakpani